Thauram asibu sponsor taubirakpa Akom Handicrafts. Times of Manipur TOMTV na latok chaba amadi Akom Handicrafts na sponsor tauzaba thauram Wakhal gi Hiden. Thauram asibu miyeng tabiri pa pumnamakpu khurumsani. Ngasigi episode ase dai khoina tongan ba ozani khak puduna lakchari oza sing ase saktak jage ai gi head yet thangbada lengsin duna lai ba oza se masamak ai ba makhakni saireng amadi isai mayek sing iriba oza makhakni oza butara nokchari thagachari TOMTV yembiba puna mupusu khurumjari yam nuaise mathangda koi ge ni shuboina lengsin duna lai ba oza sina oza thiam ongbi silaima laima masamak writer ai bi makhakni loina na Kanglai Park loina silon apun ba maruki president gi koigi thaugai wena su pubiri ozabu su ikokno na khurumjari thagatsari ya no ma khurumjari oza ngasigi episode sada ozani na tungan ba sering sing lanthok pigani ko adubo sering sing asi lanthok tringai da pongna fam lamdam amadi ima pabung gi ming si khangsage ko kari sansthan sing da koi pubiri hai tare tai ko kari thongdang sing di paibiri bano hai bado adu matang koi khangsage han bada oza de khan hom ai gi ming ekender tensuba kawe duga ai lamlai dagin Ifal East district dagini ada ai baba ki apopa gi mingna tensubang kulla chandra adoga ai ki popa ima gi mingna chungkham ningol modhu devi ada ai hoji sahitya gi sangstan sing ko gi north side laiba asai wa phong yokhat lob itam nungoi ge executive member mo ne lejari adoga sairem sing apun balop sa Manipur gi executive member ina lejari ya noise oza se sindaw kaya subage ai sindaw mangale adoga isi ahum yanga ma ado ai ton bane ya noise oza ko gi oza sele magisu ko ko famlam dam thambiu ko gi ipam na kai da no sing bayum na kai da no hai na sing da khan ai gi ning se thiamui silaima adoga ai gi yumna her ai bu popa ma phamasidi sagumal sayang bukri ma pal haina laiba ma phamsidagi ne ai pasi thausom thoka samma mitai adoga imagi mingna borsana laima anmana ai isase kaino ne ai hana office government gi IFCD pamenda draftsman wena lejamne ado hujiti thabakte retire tawjare adoga ai basina aina hoji pujariba kanglai pangloina silon apun mamaru kalam sigi president wajari aduga amana ai national high 53 kanglai sing tam lai malu haidana khoi ki 53 rom lai ba nupis lekai de lai ba maira singi apun ba bana sanam lai adugi ai president wena su thau pujari ya ngai sai ozagi disil naw kaya su bagi bung da ozana ai se khoi sil naw sin nupi ani khatama poi hoji ai ise du su lai de duga ai na to mini ai no sik tera khura jam lekai da hoji sik se lai sai ya ngai sai akhoi gi sairing sing si karam kan da gi iba horaki apamba si karam kan da gi phoraki bano haibagi tongan ba wang sum laksage ko adubu ngasigi thauram asigi ihan ba sairing si ozat koi karam ba sairing no haibado oza da gi han haubiraga koi lanthok pisi ko sairing se aina pathok kadarba sairing je koi sumna urang sahat pa sairing ase kana koi samaj ki samalo chakhai tare no ko phongdok pa sairing ne ai gi sairing gi mami sumna urang sahat pa karam na no amuk inau nakhorak liba kuirabagi tungda asum naksilak liba khongu but ki makhol tar'i mangdasu hadasu natte wasak tamak saklaga warep tamak lauba miyam gadi maunaraba miyam gini luchingba minukha punsi manglan gi ura phuktat pi khraba ningjaba pumba thukai biraba tangai pha daba amagi damak namduna sum chahallaba chahi nauna peng choiraba yumbising onsin aduna yu thakminai kalak pena mayai karaba chinjakta hui olaba nongsa kanadraba channadraba lamlemni khutta maira pairiba imasing ahingda lamhangda yari chaukhatpagi chatnabi hongnaruba tawdana chaukhatpagi chatnabi hongnaruba tawdana nupi sing yu thaki khwangchet machi langliba chaning ta daba ima sing chamam nari wakhan khanbada hayengi maira paibinaba khut ki damak
ngauchatnaba macha nongsagidamak sikrabagi thawaina kappi pokna phamgidamak igi manam koktraba anauba mirolgi khutna lei chaisili nungna saba mitamda amamba mi marakta arangba thawan mi chakum ngalamba asibagi thawai haujiksu phadokni mongphamge ahambagi sayang loijare oza saireng si hojik laiba issue haiba tare ko masiga su amna sana sunaba saireng ong khakni karam kanda ibiki osana matam kayamuk kadi lobiki khoina saireng ama phajaba saireng iba haibasi yamna pangai laidaba kanone saireng mi bije masi phajaba amasu phajadaba haibdu ataba singna praja singna miyamna lepigani aduga saireng ama iba kanda hamba first time he iba loiraga masida punamak mapung phare haibiji atang bani adu masida hanjan na khoina edit toba bai semdok senjin toba ama darka wa adu mai saireng asi August July August haida ijagi bini handak sahi masi semdok paje adum kharadi toina hanjan na kharadi semdok sage sumai toraga khoi ke aina ha phaurak pa hai ta na hoji Manipur gi sanariba kanoji da ba society ji da ina kadang kantor yam khangjab hai jabadi na sade numit ka yani ga dio sa ibiki masi saireng se bapung oina puthokna na bohna bata masi saireng de adum kano toraga asigi maram da khanbadi adum khalle sum wakhal am feel to ba ma changi saireng ji gi kano to na plot ama sagat na honna bada koina walking sapado be ai kai gamba thabam sapado be ai kan feel tar ko khoi note tosan ba adu isalaga skeleton lama form toraga khoi ni ibani saireng ji bada tasengna numit ni gumba changaga adu matham mate edit adum semdok sin kha to ba simangai yam nongai je ozagi han ba saireng mayam gi mafam da lan thok pikre ko yam na phajaba saireng ama khak su oiri yam nongai je mathang da khoi oza da muglak saraga ozagi su han ba saireng si kari maming no aduga karam kan da ikibano haibano singba khara thambiu aduga saireng du su lan thok pi oza aigi saireng si maming si langon sina lakpada haidana kau seyena langon sina lakpada haina thonjabagi maramdi aina haukiba khoi ahal lon singi puari singsi yengoraga paroraga yamna nuchijaba thainagi ahal laman sing na laisabi oimegi matam mayam amagi wariga sum tarakanda du thamoida madu yamna hojiki generation sita yamna uhanimba ama saktam ama khak uhanimba de masi sairengsi ayo thamoida thokjarapadu aigade khitang khena ramadra khande ai yam thuna haitare phawapadu ma isal horaga adum akhone nupi na palthamda thamkhibaduni kuiraba saireng se aina khaljabadi masi 2000 gumbada wadra hina khalle saireng sini maming si langon sina lakpada haina kauje langon sina lakpada awon masalo lakta teng thari thawai singna ningam dana yengi punsi haukraba puari kaya langon sina lakpada kanglei imagi saigonu yumjau laikhan ukidri panthau magol khenjong lang pangadem jaboi sakidri langon sina lakpada sabi sano kayagi khulang iseina tanthaba phausu khonjel takidri mangkhre ngamda nungsiba langon sina lakpada lepkhre liliba malangsu tanau rabi nuzagi maithongda sainon leng salamba phajai pakjai solamba kala ida kala ipo kala i langon sina lakpada nuzagi napada ngalamba sigong leirang na somsu harau minu tamladri narakta satpi singi sampra kosi thang lo lambi loidam kuire da ukidaba langon sina lakpada awon manangi sanol lakta akaw paredi san credo khoino ita sanabi ningol kagi ukhong tel pithai samu mangna tha kumlang nada silambi mahausaagi salon ningthijadi laiteng yaudana phajabi khoino tan sibi kanglei san sangkholi ukidabadi komseng yamlakle langon sin lakpada kungi ikon ningthiba pulang khutta paiduna khoino ita mayamga laise ipal langlene namidang wagi korona lona yanghoba kaya hagi matik phajaba kanglei sanu na haki ningthijadi saktamdu laijat thaki mamingdo karam nabu hetsiba thamoida tariba mamingsi langon sina lakpada ukhidabadi komsing yamlakle panthau khari labuk lam
tangang labi ningoli khazaida humangi irik sinthana palengi mateng panglambi sanung nangunu sibi ukidabadi koireda awon menangi khongsatta ningsing kaurakle una tamlakle ipam lamdam lamnungsi ningol gidi khorilam panthogi inkhol saigoinu hairangi haikola lairangi laikola harau minok tamina taujing hairang samina nungsi sana chilokna lairang na som semina wari simbulina kibi adungegi itaro kaidongai amu unagani awon manangi khongsatsida langon sina lakpada nungsi kaina rakle una tamlakle laijaramba pummasu mangkhre ngamnama ona thoina khanglakpadi kumja kaya khokri maru mapang nungsiba kaina masa langlakle awon manangi khongsatta langon sina lakpada ai serena simayang na phamna mata tangsi tensin langon sin lakpada oza yam phasai khoi matam amada khoina uba phanglamba thaudo wathok sing kwa sana kanglon sing si mang tharak pa yam tanglaba khoi gi thaudok sing hai batare to chanabi sing se mang tharak pagi mami ne oza na phongtok ning besi ko yam nungai sai yam phasai oza thagachari tongan ba hang sing su khara laksage adubu ani suba saireng ko oza kendra namuk thambiu aigi ani suba saireng asigi maming de sakhot pagi fira ting thau maton da pakpa liklada iruptuna sanariba taifet tana ngauba thabal manga na yaibada thaktorakpa lupa machugi kairaktagi kumtharai heloi pare lasing mafol laichindagi laibakki maida mangphaunaba ngairuba polum pubada sadau thongbatana laiman kanglabi thabal na sangba lamhangi kuchuda wakhal choirabi amana punsina punsibu thajaroi thingba ngamjadrabi ichelda nungsi jabaki damak thamoisu mahi chenke makugi nahe kholga kokilgi isaiga ahangba malangda lengon aduna chatminnakhi athapada kapliba chadatnaba huigi khonjelso nauksum isaini tumliba singi tufak tufai challaba marol thoktana lepliba chingi asuppa lokchapta mapop kaidriba saru polang kupliba phanek amagi mathakta mapunsi loiraga kelakpa una singna machoi joijaina na tari phanek asi achamba nate chaukhat pagi firalni khoida lausan badasu kitang lugadaba ko ozana su ibadasu wakhal se am thadaraga soidana ibiram gani saireng sina haining liba magi nungi oiba ko koi wafum singa se kari no do khara phongtok pi masi khoigi feminism ata nipis khalak pi nipis je khoigi nipis da asonba kanoje masida khoigi nupa sina kanoje na khoigi he khudong chaba loba aduga mangthar panupi singi punsi je masi kano torba karim nabirak pa punsi nupi singi masi da ko gi nupi sina ko gi lamang to mangte ka siraga lerame taraga lerame gumbaje masi yam nungai to pause he taba masi da ina base to jaba kano saireng ne tasina nusiba haiba simak tabo aha kano he thajabani na he kathok no nupi jina aduga thamoi nungda hekta nupa singi kano jida maikhum ublamba aduga kano toraga hoi awaba hekta khudung thibanamba masigumba hoigi hoi kan he thengnaba nupi singi masida base toba saireng haijib tare daina yam nungai jai koi nupa ma oizraga so sigumlaba tungan ba thodok sing ko nungai taba thodok sing gi matang do jana su saireng gi medium sa sizinaraga phongtok pi ba se aduki matik khoina su yam nungai jaba phongtok sari ado oza gi oina di ऐसे अईबा मोइना खोंता बिरक बसे मसी सही कया अदवाई दगीदी मसी संक्शन बिरक की कमाई तवे 1995 साइड के अदुम आई ईबा होरे साइड के ईबगी लंबी जे संगन जरे अदुगा रेडियो दा एप्रूव तो भाई ता इसई एप्रूव तो 1997 इसई मये ईबोइना तसेना रेडियो ना ईबा मोइना कनो तो बने रेडियो थवा यौजरुबा
sumai toraga mayam ojajing mayam punba saidagi sangsang punba adum ojasingna aimoda thongna pibiba sidagi to aina pamjarubaga kan ilujaringo thongra te pa adi chana rubani mani oza oza se mayam na sudum khangna birabani ko isai mayek singda oina hena khangna ki ba hai tare adum tongan ba episode sing la kani matung da ko ngasi gi oina di saireng oina oza na su phaja phaja khara saireng sing lan thok piri ko yam nungai sai oza ni aten ba break am tang lawjake ko yengviriba viewers ningi mafam dagi aten ba break am tang lawjake break ki matung da taram nokchari adom na miyeng tabiri basi wakhal gi hiden koi gi tharam si makha sa thajarak pada oina koi gi oza kwa oza silhei magi ani shuba saireng adusu lanthok pi oza saireng gi maming su thambi ai gi ani shuba saireng asigi maming kasagi manangi na phamda asi ai imale ba ma phamda sai thajarage saireng thambi oza ningthi je da imale ba nungsi je da pona phamlandam singna koina pansabi umang kaya na panthingbi wamang kaya na pangakbi loktak laise pakna mingsel oiribi khoidong sugli pairibi asangba imagi tampak sida sena sona sanaramba adungagi napari namom singi loinaidraba wari kaya purakle matamgi nonglaina langona madagi langolama kumolama kumolama akau phijang nongdagi hangdorakle leimai thamoi kachinda lolamba punsi sinthana yomlamba Bikam na kraba tawbana khoigi pamuraba thawai singna thirakle apopi palembu khomlang laman singlagi sariwa sak loduna yata khre phaidabung thakta lehore do kanglei imadi minayol hing thanghore do adupu pathong na khoigi senglaba saktamna mami tari nga sisu kanglei puari gi laimaida khongul liri na roi singna pirang sami nanaw singna mayek sengba hengalagli Bukrabadi kazauba lamyan badi athauba thauna phaba pathau tadabra khonjelsi nahaki timen tagi tajinna ningtam isai saklamba thabak iram phatkiba angaubadi makokna kangla samanga takiba nahaktagi narandi natedo khetphadraba laiwani kanglei pathau ataubasi aduga amuksu I maselgi lalongda sarau langbu thaktuna kanglei pibaren athauba Tomthil ngan ba koyengbu bir min thon piraga sangna thawai loki oh sinadana ken khiba kalai ku kalai da thoba gasidi athoba nang thadok lamba iramdam oi hore do mapi mapa lai chaba kanglai sa thawan thana lakpadi kanglai pokpi imagi milu pirang horakle pari mamom kayagi nungsiraba satamna masel marang urakle kangjei bungi sanglaba lampakta Ningthi jaraba koirengi saktamna piklaba sakol thakta sanagi sabalna laitengba sanagi khongnek sanagi khuji laitengli lasing lairangna angoba lechin mapongum maida nangalda nage oi hena ningthi jahali sanagi kudamna laitengli ba asangmare sampurna sana phige phaijomlak khobomda angoba saungi manja lutungi samlangi sambulna angangba mugagi koyet thakta sanariba haina humna Yerekpo kangjegi khonjel lakta selakli kangrum na maning tam na kangjei bungi lampak thakta yengna lamba parakpadi kalak sawba taibangda kalak taba yaudi do kalai ko kalai kanglei pari athauba ningsing langma mikup sida cintharakanu yadraba pirangsi nangi nakhongda sairage langon khuding kangdanaba saloko malengi laimaida Yengnabadi lamina nahakuda phanaba sarong langbu thalakpa matat tawba langlonbu khanglakpadi mikupta lausing sawa pangalba kapkhidabra nangbu athauba ahing mingsel khangduna ponapam lamdam imabu hikha polani khali hayuni pirang chinthakidabra athauba ipu sitananda thangal general mingthonba ningai sawa angamba pauna nawol sing siba Nakhoi ngamna yata khrabada wai hore do kanglai imadi minayol hing thangore do pathang puthang ye nangasi phawa kangla phambal kangle do asida su maroidi athauba lelam thatke sana khungul muthatke pai manong da lepkhri kanglai nangi phambal bo khudum chen pairage sari wasak laukhre do yengna laman singkhre do
ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯑꯁꯤꯡꯕ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤ ꯁꯥ ꯁꯅꯥ ꯏꯗꯤ ꯏꯃꯥꯅꯗ ꯑꯉꯥꯡ ꯅꯋꯥ ꯑꯄꯤꯁꯛ ꯃꯤꯡꯊꯣꯜ ꯇꯕꯨ ꯄꯤꯔꯒ ꯅꯨꯡꯒꯤ ꯆꯨꯡꯂꯤ ꯄꯥꯛꯂꯛꯂꯤ ꯀꯨꯝꯖꯥ ꯌꯥꯡꯈꯩ ꯁꯨꯞꯅ ꯑꯗꯨꯕꯨ ꯈꯪꯈꯤ ꯃꯈꯣꯏꯁꯨ ꯂꯥꯏꯒꯤ ꯂꯩꯄꯥꯛꯇ ꯄꯣꯛꯂꯝꯕ ꯂꯥꯏꯒꯤ ꯃꯆꯥ ꯑꯊꯣꯏꯕ ꯃꯤꯊꯣꯏꯕꯒꯤ ꯂꯝꯗꯝꯅꯤ ꯊꯥꯒꯠꯅꯈꯤ ꯃꯊꯃꯣꯏꯅꯨꯡꯗ ꯊꯥꯒꯠꯈꯤꯕꯅꯤ ꯂꯣꯟ ꯂꯩꯇꯦ ꯂꯝꯗꯝ ꯑꯃ ꯅꯍꯥꯛꯀꯨꯝꯅ ꯅꯤꯡꯊꯤꯖꯕꯤ ꯅꯍꯥꯛꯀꯨꯝꯅ ꯅꯨꯡꯁꯤꯕꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥ ꯑꯅꯤ ꯁꯨꯗꯦ ꯃꯥꯂꯦꯝꯗ ꯅꯍꯥꯛꯀꯤ ꯅꯤꯡꯇꯝ ꯉꯥꯛꯅꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯀꯆꯔꯤ ꯅꯈꯣꯏꯗ ꯂꯩꯔꯥꯡ ꯄꯔꯦꯡ ꯑꯁꯤꯃꯇꯪ ꯂꯧꯁꯤꯟꯕꯤꯌꯨ ꯀꯣꯜꯂꯥꯟꯅꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯤꯡꯖꯕꯀꯣ ꯊꯧꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯩꯊꯥꯕ ꯑꯣꯏꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯁꯩꯔꯦꯡꯁꯦ ꯈꯔꯗꯤ ꯁꯥꯡꯉꯤꯀꯣ ꯑꯣꯖꯥ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯏꯕꯤꯈꯤ ꯑꯣꯖꯥꯅ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯣꯏꯅꯗꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯩꯔꯦꯡꯁꯤ ꯀꯌꯥꯃꯨꯛꯀꯗꯤ ꯏꯕꯤꯈ꯭ꯔꯕꯒꯦ ꯂꯥꯏꯔꯤꯛꯀꯗꯤ ꯐꯣꯡꯕ ꯌꯥꯎꯕꯤꯈ꯭ꯔꯕ꯭ꯔꯥ ꯑꯗꯨ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯁꯩꯔꯦꯡꯁꯦ ꯏꯕꯁꯤ ꯃꯁꯤ ꯀꯨꯏꯔꯝꯃꯗꯧꯕ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯩꯔꯦꯡ ꯌꯥꯝ ꯄꯥꯝꯖꯅ ꯁꯨꯝ ꯉꯥꯎꯖꯔꯒ ꯂꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯤꯗꯣ ꯑꯩꯈꯣꯏ ꯑꯍꯟꯁꯤ ꯏꯄꯥꯁꯤ ꯃꯤꯇꯩꯒꯤ ꯔꯤꯁꯥꯔꯁ ꯇꯧꯕ ꯃꯌꯦꯛ ꯀꯔꯤ ꯀꯔꯥ ꯊꯤꯖꯤꯟꯕ ꯍꯧꯖꯤꯛ ꯃꯌꯦꯛ ꯆꯠꯂꯤꯕꯁꯤ ꯂꯥꯏꯔꯤꯛ ꯋꯥꯈꯣꯜꯂꯣꯟ ꯊꯤꯂꯦꯟ ꯁꯂꯥꯏ ꯃꯥꯂꯣꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯄꯨꯌꯥꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯄꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯃꯤ ꯌꯥꯝ ꯇꯤꯟꯐꯝ ꯑꯣꯏꯈꯤꯕꯁꯤꯅ ꯑꯩꯁꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯅ ꯃꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯅꯨꯄꯥ ꯌꯥꯎꯖꯗꯕꯒꯤ ꯅꯨꯄꯥꯗꯧꯅ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯡꯅ ꯁꯦꯝꯅꯤꯡꯕ ꯑꯗꯩ ꯑꯩꯅ ꯁꯩꯔꯦꯡꯒ ꯏꯕ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯏꯄꯥꯅ ꯑꯩꯁꯦ ꯊꯣꯡꯒ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯤꯅꯤ ꯆꯠꯍꯟꯗ꯭ꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯃꯦꯒꯥꯖꯤꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯁꯦ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯤ ꯂꯩꯔꯔꯣꯏꯅ ꯈꯟꯖꯕ ꯑꯗ ꯑꯩꯅꯗꯤ ꯑꯩ ꯄꯥꯝꯖꯕꯅꯤna ꯂꯣꯟ ꯍꯨꯔꯥꯜꯂꯒ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ ꯑꯩꯅ 2000 ꯁꯥꯏꯗꯒꯤꯗꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯏꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯄꯁꯤꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯩꯒꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯝꯃꯤꯈꯩ ꯃꯥ ꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯆꯠꯄꯅꯤ ꯃꯥꯁꯨ ꯑꯥꯔꯇꯤꯁꯅꯤ ꯃꯁꯥꯁꯨ 2000 ꯁꯥꯏꯗꯒꯤ ꯃꯌꯥꯝꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯂꯝꯁꯤꯒꯤ ꯇꯧꯕ ꯁꯥꯏꯗꯒꯤꯗꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯄꯤꯛꯏꯉꯩꯗ ꯏꯔꯝꯕ ꯃꯌꯥꯝꯗꯤ ꯁꯩꯔꯦꯡꯗꯤ ꯌꯥꯝꯈ꯭ꯔꯦ ꯁꯩꯔꯦꯡꯗꯤ 1000ꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯅꯝꯁꯤꯜꯂꯒ ꯁꯨꯝ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯝꯈꯤꯕꯗꯨꯅ ꯑꯩ ꯍꯟꯗꯛꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯃꯗꯤ ꯑꯩ ꯈꯔꯗꯤ ꯌꯥꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯍꯟꯗꯛꯁꯦ ꯂꯥꯏꯔꯤꯛ ꯑꯃ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯅꯪꯅꯕ ꯄꯨꯊꯣꯛꯁꯤꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯀꯛꯅꯕꯅꯤꯀꯣ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯔꯦꯡꯁꯤꯡꯗꯤ ꯂꯥꯟꯊꯣꯛꯆꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗꯒꯤ ꯁꯩꯔꯦꯡ ꯑꯇꯦꯟꯕ ꯑꯃꯇꯪꯒ ꯂꯩꯔꯒꯗꯤ ꯏꯂꯣꯏ ꯂꯣꯏꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯥꯟꯊꯣꯛꯄꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯏꯅꯥ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ ꯂꯩꯖꯔꯦ ꯁꯩꯔꯦꯡ ꯑꯇꯦꯟꯕ ꯎꯅꯥ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯎꯅꯥ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯃꯔꯨꯝ ꯊꯨꯞꯂꯝꯕ ꯎꯆꯦꯛꯁꯤꯡꯅ ꯊꯤ ꯐꯥꯏꯖꯤꯜꯂꯤ ꯎꯐꯨꯜꯗ ꯀꯦꯜꯂꯕ ꯎꯅꯥꯗ ꯅꯨꯡꯁꯥ ꯁꯥꯕꯗ ꯅꯣꯡ ꯆꯨꯕꯗ ꯆꯪꯖꯔꯛꯂꯝꯕ ꯈꯣꯡꯄꯥꯛꯁꯤꯡꯅ ꯆꯕꯦꯠ ꯅꯦꯠꯈꯥꯏꯔꯝꯃꯤ ꯂꯩꯃꯥꯏ ꯊꯛꯇ ꯀꯦꯜꯂꯕ ꯎꯅꯥ ꯁꯤꯡꯅꯕ ꯃꯇꯧꯅ ꯇꯛꯁꯤ ꯁꯣꯟꯕ ꯋꯥꯀꯠꯇꯤ ꯆꯪꯖꯐꯝ ꯂꯩꯇꯕ ꯃꯪꯂꯥꯟꯅꯤ ꯑꯆꯥꯛꯄ ꯃꯩꯔꯤꯅ ꯂꯣꯏꯕꯗ ꯎꯠꯀꯤ ꯃꯄꯩꯇꯅꯤ ꯂꯦꯝꯍꯧꯈꯥ ꯁꯨꯝꯆꯤꯠꯅ ꯁꯤꯠꯆꯤꯜꯂꯕ ꯑꯀꯪꯕ ꯎꯅꯥ ꯃꯄꯩ ꯃꯩ ꯊꯥꯗꯣꯛꯏ ꯇꯧꯕꯤꯃꯜ ꯈꯪꯗꯅ ꯀꯥꯎꯊꯣꯛꯄ ꯅꯤꯡꯁꯤꯡꯕ ꯍꯩꯇꯕ ꯂꯃꯟ ꯆꯥꯔꯣꯜ ꯁꯨꯔꯣꯜꯒꯤꯅꯤ ꯃꯊꯪ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤꯀꯣ ꯑꯗꯨꯕꯨ ꯇꯦꯜꯂꯞꯅ ꯑꯃꯨꯛ ꯊꯝꯕꯤꯔꯝꯃꯨ ꯃꯥꯒꯤ ꯊꯤꯝ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕꯅꯣ ꯍꯥꯏꯕꯗꯣ ꯎꯅꯥ ꯁꯤꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯇꯧꯕꯤꯃꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯁꯤꯡꯊꯥꯗꯨꯅ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯅ ꯍꯤꯡꯂꯤꯕꯁꯤ ꯎ ꯄꯥꯝꯕꯤꯁꯤꯡꯒꯤ ꯎꯅꯥꯁꯤꯡꯒꯤ ꯃꯄꯥꯟꯅꯅꯤꯗꯥꯏꯅ ꯑꯗꯨꯅ ꯃꯁꯤ ꯎꯅꯥꯁꯤꯡꯒꯤ ꯇꯧꯕꯤꯃꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯐꯔꯤꯉꯩꯗ ꯎꯆꯦꯛꯁꯤꯡꯅ ꯍꯦꯛ ꯀꯥꯏꯗꯣꯡꯂꯝꯕ ꯑꯃ ꯇꯧꯕ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯃꯄꯨꯟꯁꯤ ꯂꯣꯏꯔꯒ ꯀꯦꯜꯂꯛꯄ ꯀꯥꯟꯗꯗꯤ ꯀꯅꯥꯅꯁꯨ ꯁꯤꯡꯊꯥꯅꯕꯤꯗꯕ ꯂꯥꯏꯛ ꯗꯦꯠ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯄꯥꯟ ꯐꯔꯤꯉꯩ ꯇꯁꯦꯡꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯆꯗꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯑꯒ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯒ ꯃꯃꯥ ꯃꯄꯥꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯔꯒ ꯇꯣꯉꯥꯟꯅ ꯏꯊꯤꯉꯥꯏ ꯇꯧꯕꯤꯗꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯑꯩꯅ
unada se tharaga aina sereng oina puthopani masi yam khang haibagi wadi na chade yam buzai oza tielaga su masi yam the meaningful oiba ko masi asumbani adumak thok ibani loimak akhoi yum khudi mak thok traga su masi adumak hojikti dum tawi akhoi mapan pharingai da di he sing thabiba ko aduga kona di magi tawi ma se kaw bugum masi toina toina akhoi gi punsirol haiba tare oza yam nuai jai oza ni ko ngasigi koi gi episode haiba tare ngasigi thoram masi mapung phan gi ga iroi loi selak pada pukning gi oiba wafam telapna khara phongtok piramu tom tv gi mai kai da kari thambining ba viewers sing da kari thambining ba oza thambi ai ta roi boina haijening se khoi ai ba singi di akhoi gi hoji hoji laiba akhoi gi malem gi sakhatlon sida hai tare ai ba si thongdang sina khwai da gi di lumba oibani adubu hoji ki chana bida hai tare matam matam gi tawra ga sumsat ki ba ado ai ba sing sina izaraga pabina ba sena tabina ma min lairak taba akhoi jinga si tom tv na saireng pathopio ka har sa marau je kai na ai ba akhoi gi de khoina izari sin mina ta ki bodone sengna pamjari se adum ai ba masen se akhoi masen paminaraga tamina ba haitare adum haina tawraga noi jabdo hadi matam gi yawol sta mayam sida message piba adagi hojik lai ba khuna gi charang nei se so ai bana di ene ngan bangam gane na khale ai Osai kendra gisu khara thambiramu kari kari ai ba ma oina aina tom tv bu yang bi ba inkhala iba nahasing amadi oye masak naira ba mature ora ba imai ben punama ki maphamda ichinau sing maphamda thamjani bade ai ba haibasidi thamoi sengna phajana iba mi amatana huran pachinthi tawning ta sengna khoigi laiba amagi yamna daita laiba officer natraga mantri masi makhoi criticize to bana chadaba masi apaw writer managa laiba amagi chief minister go already ko masi yam zakhotpa khoigi kai senja thumja gi thabak se masi khara hanthaga dobo male ana masina bhavna sagat pane ana ai bhai besidi masidi samaj bo himai chumba ana ai ba matana aran ba thabak tawba yade tawsu tawna de ana ai bhai ba sinpham sidi masi hekta oininge haiduna si oiba yada ba masi pokpa dagi loina rak pa gunam su changya da khonna ba tanda ba haibam su change aduga khoina tasengna ai ba amana akhoi gi samaj amagi loan je masi amna protection tawe na isai phajaba ama mayek se lalaba masi praja jina pama audience na pama tanagraba masi aran ba maite ronje masi atum chumena pugi doine new generation na akoina loan gi technique adi loan je phajana bunna khamba maite ronje adu iba kanda yamna asem ba maite ko wahi gi kanoje technique amu machine ai bigi mai technique leijare atawado ko loan haiba jimati ai ba singna ko anobo puare ma semna na bagi lamjing bani haina aina khanje Thagachari ozani bu ikok no kurumjari tungdasu afaba saireng sing akhoi gi ibirako ko thabirako haiba wafam asisu tom tv gi mai kaida gi thamjari ko kurumjari tom tv ba thachari kuna mapu ikai kuna bo chari thagachari iroi loiselak pada ozas da lai ba polam sing ko masi kongba nandaibam lai kai da lai ba akhom handicrafts haiba si iramdam gi khut sahira ba ise ko dada mama hai tare ma koina sajaba polam ngaktani khoi gi thoram asi ma koina sponsor do birak pani plastic season aragum si iramdam da khoi sajaba polam sing si khoi season azi haiba gi masi tangai fadraba tanja do yore ko ado gift am tang tawjake ko thank you thagachari no ajare tom tv thagachari ngasigi oinadi matang asida wakhal hiden thoram tension jari mathangi chayol mathangi laibak pokpa numit ki numidang wairam pung 9:30 ta pa pung phamda adoba guest sing puduna lakchage matamadu fawo gi damak tadi kaina na bayatang nisari